KOIJAM SHANTIBALA iba SAHITYA AKADEMI Award PHANGKHRABA SHEIRENG Lairik Leironnung MEITEI MAYEK iba Lairik AMADI KSHETRI RAJEN iba Lambisida Shamnadabei Shamnadaba Shing AMADI Shamu Macha Haina Mingthonba Lairik ngasi HOUNABI matung inna Fongdokhre Kaisampata Leiba Directorate of Information and Public Relations DIPR gi Auditorium da Pangthokpa Lairik Fongbagi Thauram aduda SAHITYA AKADEMI New Delhi gi Manipuri Language Advisory Board ki Hanagi Convener Professor Huirem Bihari Cultural Forum Manipur gi President Professor KOIJAM Santibala SAHITYA AKADEMI New Delhi gi Manipuri Language Advisory Board ki Convener Professor RAJEN SAHITYA AKADEMI New Delhi gi Manipuri Language Advisory Board ki Hanagi Convener Nongmaithem Kiran Kumar amadi All India Radio gi Approved Lyricist Sanglakpam Achau Sarmana Maru Oiba Mithunglen Singh oina saruk yakhe Thauram aduga mari leinana KSHETRI RAJEN hai Mobile Internet Service ki khudong chaba fanglakpadagi miyamna lairik pabagi chang asi ka hena hantharakpana ayiba singda mipaiba ama poknare ngasi fongliba lairik sing asida khunai asigi mangda tariba amotpa sing asigi maramda mayek singna yaure Manipurda leiriba mipum khudingmakna lairik pabagi hainabi leihannaba hotnaminasi ayibi singna wana hotnajaduna ijariba lairik sing asi miyamna pabidrabade lairik iningba amade fongningbagi apamba sing asi mangtharakani hainasu mahangna makhatana fongdokhe ngasi akoina mangda tariba khunai se thingnariba akoigi samasya mayam sigi maramda akoina ijaribasi ijabagi wani karigumba miyamna pabidragadi kari haribano haibasi akoi khangbiroi aduna miyamna pabiragadi aibasina kari khalli aibasina kari pami haibana singbase akoi khangbigani aduna manipur leiba miyamna aibasingki lairik sing asi pabidragadi akoi lairik phongningbagi akoi apambasi leiroidoribani miyamna pambina bidamta aibasingna akoi lairik si ijaribani aduna akoi manipur miyamna lairik pabiyu lairik pabagi hainabi thambiyu lairik paba haibase afaba masat amani haidana ain miyamda thamjari